थौदोक अमा थुआगा अखोई मसेल ओनसनरगा अखोई मसेल लंबी थिंगनबी पोट पुरकदबा अखोई पुरकहंदबी मिगी चखाव थिंजनबी अखोई मसेल के मरक्ता प्रभोक तौनबी अमगा कांगलु फुरुप नाइनरगा अखोई मसेल के मरक्ता ओनसनरगा लोइना अखोई मसेल से मिसअंडरस्टैंडिंग क्रिएट तौननबगी अदुंबा मखल के खोंथांग हेक तौबसे मसी हनकिसिना अहानबा नतेरे क्वाक्ता एरिया से अखोई 2023 की मे की तांग अहुमदगी हेक थौदोक से थोखिबा हौरक्पा मतमदगिना हौजिक फावबसेदा क्वाक्ताना लौरिबा थौदांग सिसु लेबाक मियाम अंतन हन्ना अखोई निंगसिंगमिनबई मतम ओय क्वाक्ता से अखोई की बली की हमेंग दौना क्वाक्ता से हेक सेसिदा क्वाक्ता से ह्यूमन सिल लोइना क्वाक्ता से सिदा तौबा ममांगदसु मियाम अमा लैग्रेबा थौदोक मियाम आई थौदोक सिंगदो अममम तवैना अखोइदा लोइना रेकॉर्ड लेगिबा ngaktani थौदोक सिंगदो अममम तवैना आई पनबगी खुदोंसाबदि लौजररोइगे अखोई अमोन मदो रेटरेट तवई खुदोंसाबदि लौजररोइगे अदु मयाम सु हेन खंबिरंगनी यामना फजते मसि तवहन्निंगदि अहानबदा इरेसा पुनमकपु ऑल मणिपुर मुस्लिम ऑर्गेनाइजेशंस कोऑर्डिनेटिंग कमिटी अमुको की माइकेदगी अमसुम मुकोका लोइना चटमिनजरिबा अखोइगी कॉन्स्टिट्यूएंट ऑर्गेनाइजेशन सिंग लोइना मणिपुर पान खुनाही माइकेदगी काय खुनबा अमसुम नोलुक्सबा दो थमजरी अखोइ हौखेबा दुमित निनी गी ममांगदा क्वाक्तादा लैबा क्वाक्तागी सिविल सोसाइटी ऑर्गेनाइजेशन सिंग अरुगा क्वाक्तागी वैबा अंजुमन क्वाक्तागी वैबा अखोइगी जमियतुल उलेमा अमदी क्लब ऑर्गेनाइजेशन सिंग मयाम की अपुनबा प्रेस कॉन्फ्रेंस अमखक पांथोगा क्वाक्तादा हौजे मायोकनरिबा प्रॉब्लम सिंगा मरी लेनबा वफम खरा अखोई प्रेस मीडिया की खुथांगदा लेबा मियामदा थंबिरखिबा अखोई पुनमकना ताजरे लोइना मसिगे मखा तारकपदा ऑल मणिपुर मुस्लिम ऑर्गेनाइजेशंस कोऑर्डिनेटिंग कमिटी ना अखोई पुनः थबक तौमिनजरिबा लुपसिंगा लोइना अखोई क्वाक्तागी लैरिबा अदुंबा प्रॉब्लम से करीनो हाइबसी अखोई यामना फजना कुपना अखोई येंगसनजरबा मतुंगदा अखोई ngasi अखोई मरुओइना मणिपुर लैंगाक अमसुम क्वाक्तागा अखोई लोनबदा लैरिबा अखोई खुंगंगसिंग हाइबा तारे अदुंबा खुंगंगसिंगी लैबिरिबा मेरा पाइपी अदुगा लैबिरिबा क्लब ऑर्गेनाइजेशन सिंग लोकल लीडर सिंग अमसुम लेबा मियामदा अखोई इकाई खुनजबा अमसुम नोलुक्सबगा लोइना अखोई वफम खरा थमजके हाइदुना ngasiगी असिगुंबा प्रेस मीट असे अखोई सिनजबनी अखोई लमदम सिदा थोखिबा हौखिबा अखोइगी ट्रोंग लाउबीगी थौदोकसे मसी यामना लाइबक थीबा यामना बारबारिक ओइबा अदुगा मियोइबा खुनाइगी ओइबा अदुगुंबा अखोई लिपलम चत अमा खक्ता यामना चाउना तेमसिंगनबा अदुगुंबा थौदोक अमनी हाइना अखोई ऑल मणिपुर मुस्लिम ऑर्गेनाइजेशंस कोऑर्डिनेटिंग कमिटी अमसुम अखोइगा पुन्ना थौक तौमिनजरिबा लुपसिंगना लौई लोइना मणिपुर पांगनना मसी यामना अकन्बा मोंगदा याम स्ट्रॉन्गेस्ट तामदा अखोई कंडेम तौजै मसीगा लोइना अखोई मराल लेबा अदुंबा मियोइसिंग अदो चपचाना लेंगाकना अखोई फारगा आइन योइबा चपचाबा थौक तौद्रि फावबा मफम सिदा ट्रोंगलाउबी अमसुम मसीगी अकोइबदा लेरिबा मफम सिंगसिदा अखोई खुलाई पाइबा अदुगुंबा एलिमेंट सिंगी मथक्ता आइन थुगाइबा अदुगुंबा सिविलाइजेशन दा सिंगनबा मणिपुर खुनाइदा सिंगनबा शांति हंजलनबा होनबदा सिंगनबा अदुगुंबा एलिमेंट सिंग अदुगी मथक्ता यामदा अकनबा क्रैकडाउन चथननबा सिगी वाफम से अखोई फोंदोकचबगा लोइना अखोई हौरिबा इहौसिगी सरुक अमा मणिपुर पांगन खुनाइसु ओइननबा वाफम अखोई हानना लाउथोकचबा लैजखरे लोइना अखोई तोंगान पांगन ताबा मफम खुदिंगमक्ता अखोइसु मूवमेंट से याउननबा अखोइगे लेरिबा तोंगान बा सिविल सोसाइटी ऑर्गेनाइजेशन सिंग लोइना लोकल क्लब ऑर्गेनाइजेशन सिंगना अखोई मूवमेंट इनिशिएट तौननबा मसीगी वाफम सिंगबा अखोई हाइनदना थंबा लाउथोकचबा लैजखरे मसीगी मतुंगिना क्वाक्ता दा लेबिरिबा इचिलिनाव पुनमकना क्वाक्तागी लेबिरिबा क्लब ऑर्गेनाइजेशन सिंगना टाइटल लौरगा क्वाक्ता एरिया दसु अखोई हाइरिबा मूवमेंट से मसी चपचाना अखोई पुंफान संगसलगा लैबनी सिगे मनुंग सिरैसिदा करी हाबा तारे अखोई क्वाक्तादगी यौरबा पोतसिंगदो क्वाक्तागी वांगमदा अतै अतै मफमसिंगदा पुथोखिबा नत्रगना क्वाक्तादै पुथोखिगदबा
ꯀ꯭ꯋꯥꯛꯇꯥ ꯐꯥꯎꯔꯒ ꯄꯨꯈꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤ ꯍꯥꯏꯕ ꯅꯠꯇꯕ ꯀ꯭ꯋꯥꯛꯇꯥ ꯌꯧꯔꯛꯀꯗꯕ ꯄꯣꯠꯁꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯋꯥꯡꯃꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯌꯥꯝꯅ ꯏꯝꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯐꯝ ꯃꯔꯥꯡ ꯁꯨꯡꯈꯪ ꯈꯪꯗꯅ ꯄꯪꯍꯧ ꯍꯧꯕ ꯑꯟꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯑꯟꯏꯊꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦꯕ ꯃꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯃꯁꯤ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯕ ꯃꯗꯨꯒꯤꯗꯃꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯕ ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯕꯅꯤ ꯗꯥꯏꯇ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩꯈꯣꯏ ꯁꯧꯒꯠꯆꯩ ꯑꯗꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯝꯕꯤ ꯊꯤꯡꯅꯕꯤ ꯄꯣꯠ ꯄꯨꯔꯛꯀꯗꯕ ꯑꯩꯈꯣꯏ ꯄꯨꯔꯛꯍꯟꯗꯕꯤ ꯃꯤꯒꯤ ꯆꯈꯥꯎ ꯊꯤꯡꯖꯟꯅꯕꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄ꯭ꯔꯚꯣꯛ ꯇꯧꯅꯕꯤ ꯑꯃꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯣꯟꯁꯟꯅꯔꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯅꯕꯒꯤ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯈꯣꯡꯊꯥꯡ ꯍꯦꯛ ꯇꯧꯕꯁꯦ ꯃꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯅꯦ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯦꯛ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯀ꯭ꯋꯥꯛꯇꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯨꯛꯇꯪ ꯍꯟꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯌꯦꯕ ꯀ꯭ꯋꯥꯛꯇꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯂꯤꯒꯤ ꯍꯥꯃꯦꯡꯗꯧꯅ ꯀ꯭ꯋꯥꯛꯇꯥꯁꯤ ꯍꯦꯛ ꯁꯤꯁꯤꯗ ꯀ꯭ꯋꯥꯛꯇꯥꯁꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯜ ꯑꯣꯏꯅ ꯀ꯭ꯋꯥꯛꯇꯥ ꯁꯤꯁꯤꯗ ꯇꯧꯕ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯔꯦꯀꯣꯔꯠ ꯂꯩꯕ ꯉꯥꯛꯇꯅꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩ ꯄꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯔꯤꯇꯔꯦꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯌꯥꯝꯅ ꯐꯖꯗꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯀ꯭ꯋꯥꯛꯇꯥꯁꯨ ꯇꯉꯥꯏ ꯐꯗꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯈꯣꯏꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯃꯣꯏꯗ ꯐꯤꯜ ꯇꯧꯍꯟꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ crime against the humanity, crime against the peace, crime against the Manipur ꯁꯤꯁꯤꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠꯄꯁꯤꯡ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯃꯨꯚꯃꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯉꯥꯛꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯇꯧꯍꯟꯅꯕ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯡꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯥꯎꯅꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯗꯨ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯀ꯭ꯋꯥꯛꯇꯥꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯃꯗꯨ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯟꯇꯣꯛꯄꯤꯅꯅꯕ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯈꯟꯊꯕꯤꯕꯒ ꯂꯣꯏꯅꯅ ꯍꯟꯇꯣꯛꯄꯤꯅꯅꯕ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯅꯤꯁꯨꯕꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯀ꯭ꯋꯥꯛꯇꯥꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯗꯨ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯔꯥꯎꯟꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯣꯔꯗꯤꯌꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯤꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨ ꯐꯖꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯚꯥꯞ ꯇꯥꯅꯗꯕ ꯋꯥꯈꯜ ꯇꯥꯅꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯂꯥꯛꯇꯅꯅꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯃꯤꯖꯔꯁ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯃꯤꯟꯅꯔꯒ ꯂꯦꯞꯊꯣꯛꯃꯤꯟꯅꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯗꯕ
ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯄ ꯌꯥꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯐꯝꯃꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣই ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯆꯥꯟꯅ ꯆꯤꯟꯅꯕ ꯁꯛꯇꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯇꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯈꯜ ꯊꯝꯕꯤꯔꯤꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣই ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯩꯈꯣই ꯌꯦꯡꯍꯧꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣই ꯋꯥꯈꯜꯂꯣꯟ ꯑꯩꯈꯣই ꯊꯝꯕꯤꯅꯕ ꯑꯗꯨꯒ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯅꯕ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯕ ꯂꯥꯛꯑꯒꯗꯤ ꯏꯟꯇꯔꯚꯦꯟꯁꯟ ꯂꯧꯕꯤꯅꯅꯕ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣই ꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣই ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇꯕꯨ ꯑꯣꯏꯔꯣ ꯀꯥꯡꯂꯨꯞ within the one community bu oiro natragana any circumstance amada kaigmo problem am lakpa problem si matam chana yengshal haudragadi maduna akhoi achouba pandora gi box thugairaga achouba wathok lan thok ama hek oirak ba ya ba adumba tangkak leiba singse masi matam chana yamna fajana thabuk tawbagi haina bi se sange akhoi manipur lengak tam si purak ta bai khoi hek kaino ma tawbaga मियामगी movement ने movement हेंग नाई बगुम्बा movement लाक्ट्री फावबा अखोई मसागी तौफम थोपा law will take its own course of action हाइबसे मसी लेबीदबा हाइतारे मियामगी movement नाइबा movement लाक्ट्री फावबा सबचाना लेंगाक अमा लेबगी आइन अमा लेबगी तौफम थोपदो सबचाना करीनो हाइबसे हेक तौबीदबा मसुमबगी फिल्मजे हांदगी उरपनी हांदक ना हान बबुदी नते अदो हौजिक लेबिरिबा लेंगाक्सिनसु मसिगी इशूसे मसि यामना मतम चाना इंटरवेंशन बिहौद्रगदी टाइमली मसि यंगसल हौद्रगदी मसि क्वाक्ता अमसुंग मागी अकोइबदा लेरिबा अदुम मियाम हाइबा तारे तोंगान ब कम्युनिटी गी कम्युनिटी अनिगी अखोगी मरक्ता अखोई पामदबा नुंगाइतबा थौदो वाथो कया अमा थोलकपा याबा मखाताना थोलकपा याबा अदुम वाफम अमनी हाइबसे मनपुर लेंगाकना मसी यामना सीरियस ओइना लौहम थोई अदुगा लोइनना अखोई डिस्ट्रिक्ट की एडमिनिस्ट्रेशन नत्रगना डिस्ट्रिक्ट पुलिस की खुथांगदा लोकल पुलिस की खुथांगदा हौजिकी हाइरिबा एरिया से सिदा लो की चपजाबा अखोई प्रिकॉशनरी ओइबा मेजर्स कांगलुबानी की मरक्ता मिसअंडरस्टैंडिंग लेरबसु अखोई चपजाना अखोई अथुबा खोंथांग खरा पाइखलगा मसी मखाताना सुंबगी इशू से मसी लेतनबा मणिपुर लेंगाकना मागी तोफम थोप दायिता दो पांथोक पिननबा आई मणिपुर लेंगाकी मफमदा आई इकाई खुमनदना खुमनजबगा लोइनना मसी वाफम से एप्राइज तौजके अदुगा मंगा सुबदा लोकल की पॉलिटिशियन सिंग अखोई वोट काहौबो ओइरो का दबदगी अखोई लेहोबो ओइरो लोकल की अदुम पॉलिटिशियन सिंग vote kabasu achoba large section of represent tawiribani kahaudabasu kabage masing dumak sudragasu magi su magi oiba mabu yaba miyam ama leiribani makhoi mayam se masi akoi kamu masel ge marakta misunderstanding lakpa yaba trust deficit oiba yaba problem create torpa yaba provocate tawrpa yaba amandi untoward incident mayama series of untoward incidents mayama volcano kaiba dawna pokhaira pa yaba that kind of things within the jurisdiction of their constituency, their areas. Shalaiba Taragati. Timely, Masiam Tuna sanction Biraga intervention, no Biraga positively. Kanasu foreign against Topita Vita Badu Pasana, Yangshan Bin and Navagi, concern Webado, Madumasu, Kai Kumnazana, local politicians in Atugi Mufamda, Emasiwa from Simaga Tamjage, Adu Makata Rapada, London Sirishida. अखोई करीगुम्बा नुंगाइतबा थौदो अमा थुअगा अखोई मसेन ओनसन नरगा अखोई पंतौ तौनबिसे मसिगुम्बा मखलगी अखोई ट्रेन से मसी कदाई फावबा चुमिबनो कदाई फावबा लालिबनो अखोइना तौगदबा मूवमेंट से कराइदनो अखोइना येंगदबा मियें कराइदनो हाइबसे
masi yamna fazana akoi makha tarak patungi waina akoi yam fazana review akoi tausi movement tawbasi akoi yamna democratic oiba yamna lebak macha taba movement tawnadragati akoi tungda akoi hena isana isa wan nabagi lambi oirakadra haibase masi so akoi lebak macha punamagna akoi masi wakhalonse amana khantamina bai tanjadu yorabra haibo fam kharase kai kunna punamaki mafamda hagatchage aduga makatana Kwaktada masung Kwaktagal jumlo nariba thangnariba adumba akoi khungangsingagi marakta amicable oiba solution ama thubu matamda purakpa ngamba waisano madugumba tangka ama lamnaba honnabada all Manipur Muslim Organizations Coordinating Committee amasung akoi punna work tominajariba lupsingna constructively amasung positively lawya thoda lawgani haiba wafamse masi aroba ina thamjage